ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯀ꯭ꯔꯤꯖꯥꯝ 34 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯛꯂꯤꯕ꯭ꯔꯥ ꯅꯨꯄꯤ ꯃꯥꯅ? ꯋꯥꯔꯛꯎ ꯍꯥꯏꯕꯗꯨ ꯇꯥꯔꯗꯨꯅ ꯋꯥꯔꯛꯂꯤꯕ꯭ꯔꯥ? ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔ ꯃꯥꯒꯤ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯨꯅ ꯂꯝꯂꯥꯟꯕꯤ ꯃꯥꯒꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯃꯊꯧ ꯅꯠꯇ ꯃꯊꯧ ꯁꯥꯔꯨꯕꯒꯤ ꯆꯩꯅꯥꯔ ꯄꯤꯔꯤꯕꯗꯨ ꯌꯥꯝ ꯊꯨꯅ ꯃꯤꯀꯨꯞ ꯑꯃ ꯍꯦꯛ ꯐꯥꯍꯧꯗꯅ ꯄꯤꯔꯛꯂꯤꯕ꯭ꯔꯥ? ꯂꯝ ꯍꯦꯟꯂꯤ, ꯑꯩꯒꯤ ꯌꯥꯝꯕꯨꯡꯁꯦ ꯂꯝ ꯍꯦꯜꯂꯤ, ꯃꯥꯒꯤ ꯈꯟꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯛꯂꯤꯕ꯭ꯔꯥ? ꯋꯥꯈꯜ ꯑꯗꯨꯛ ꯇꯥꯅ ꯊꯧꯔꯛꯈꯤꯕ ꯒꯥꯔꯤꯗꯨꯗ ꯀꯔꯣꯝꯗꯩꯅꯣ ꯉꯥꯏꯍꯥꯛꯇꯨꯗ ꯋꯥꯈꯜ ꯍꯦꯛ ꯆꯣꯏꯊꯣꯛꯇꯨꯅ ꯈꯨꯗꯛꯇꯨꯗ ꯃꯔꯥ ꯂꯩꯖꯗꯕ ꯔꯣꯗ ꯃꯦꯗꯦꯟꯗꯨꯗ ꯍꯦꯛ ꯑꯣꯏꯁꯤꯜꯂꯨꯏꯗꯣ꯫ ꯒꯥꯔꯤ ꯃꯅꯤꯡꯒꯗꯣ ꯏꯀꯣꯞ ꯀꯣꯞꯂꯦ, ꯐꯤꯕꯝ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ, ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯗꯨꯃꯁꯨ ꯋꯥ ꯂꯥꯡꯒ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ, ꯊꯣꯏꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗꯨꯃꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗ ꯊꯣꯏꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯂꯣꯇꯣꯟꯗꯨ ꯁꯥꯠꯈ꯭ꯔꯦ, ꯇꯁꯦꯡꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯐꯝ ꯈꯪꯗ ꯀꯟꯅ ꯃꯃꯥꯁꯤꯕꯨ ꯊꯤꯗꯨꯅ ꯆꯦꯅ ꯀꯧꯔꯛꯂꯤ꯫ ꯏꯃꯥꯁꯦ, ꯏꯃꯥꯁꯦ! ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕ ꯊꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯂꯩꯃꯁꯨ ꯀꯔꯤꯅꯣ ꯈꯟ ꯉꯛꯅ ꯍꯪꯂꯛꯂꯤ꯫ ꯍꯥꯏ, ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯇꯞꯐꯤꯡꯒ ꯇꯧꯔꯛꯏꯁꯤꯕꯣ? ꯅꯣꯏ ꯗꯥꯕꯨꯡꯗꯨꯅ ꯀꯗꯥꯏ ꯌꯧꯔꯛꯑꯦ ꯍꯥꯏꯒꯦ? ꯀꯣꯜꯒꯗꯣ ꯇꯧꯗꯅ ꯀꯥꯏ ꯌꯧꯔꯛꯑꯦꯅ ꯍꯥꯏ ꯍꯪꯉꯨ꯫ ꯗꯥꯕꯨꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯔꯗꯨ ꯊꯕꯦꯠ ꯍꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯂꯩꯃꯗꯨ ꯄꯥꯈꯠꯂꯣꯏ ꯉꯝꯗ꯭ꯔꯦ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯅꯤꯡꯊꯥꯗꯨꯅ ꯂꯩꯃꯥꯏꯗ ꯄꯣꯞ ꯊꯥꯗꯗꯨꯅ ꯊꯣꯏꯕꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯍꯪꯂꯛꯂꯤ꯫ ꯗꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕ? ꯊꯣꯏꯕ ꯋꯥꯗꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯏꯅ ꯃꯄꯣꯞ ꯆꯥꯎꯅ ꯁꯤꯟꯊꯔꯛꯂꯗꯨꯅ ꯃꯥꯒꯤ ꯃꯃꯥꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯔꯔꯤ꯫ ꯂꯩꯃ ꯄꯥꯈꯠꯄꯗꯨ ꯃꯄꯨꯡ ꯐꯥꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯑꯁꯣꯛ ꯑꯉꯝꯅ ꯉꯝꯃꯅꯤ ꯍꯥꯏꯕ ꯃꯥ ꯆꯤꯡꯅꯔꯦ꯫ ꯋꯥꯈꯜꯗꯨꯅ ꯂꯩꯇꯥꯗ ꯊꯣꯏꯕꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯥꯁꯨ ꯃꯄꯤ ꯁꯤꯡꯊꯅ ꯊꯣꯏꯕꯒꯤ ꯊꯕꯥꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯄꯣꯞ ꯁꯨꯔꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯍꯦ ꯊꯣꯏꯕ, ꯗꯥꯕꯨꯡ ꯀꯥꯏ ꯌꯧꯔꯦ ꯍꯥꯏꯒꯦꯅꯦ ꯍꯦ? ꯗꯥꯕꯨꯡꯗꯣ ꯁꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯃꯃꯥꯁꯤꯗ ꯎꯠꯂꯔꯤ꯫ ꯃꯁꯥꯅ ꯃꯈꯣꯜꯗꯨ ꯇꯥꯍꯧꯕꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯁꯥꯗ ꯊꯣꯛꯄꯒꯨꯝꯅ ꯊꯣꯏꯕꯗꯤ ꯄꯥꯈꯠꯈꯤꯕꯗꯨꯅ ꯐꯥꯊꯕ ꯉꯝꯗꯅ ꯁꯣꯔ ꯇꯠ ꯂꯥꯎꯅ ꯍꯣꯜꯂꯗꯨꯅ ꯋꯥꯍꯩꯗꯨ ꯃꯄꯨꯡ ꯐꯥꯗꯅ ꯍꯥꯏꯔꯔꯤ꯫ ꯇꯨꯝꯒꯦꯅ ꯆꯪꯂꯨꯔꯕ ꯕ꯭ꯔꯣꯖꯦꯟꯁꯨ ꯑꯅꯤꯗꯨꯒꯤ ꯀꯞꯄꯒꯤ ꯀꯟꯅ ꯉꯥꯡꯅꯕꯒꯤ ꯋꯥꯗꯨꯅ ꯇꯨꯝꯕ ꯌꯥꯗ ꯀꯔꯤꯅꯣ ꯈꯟꯊꯣꯔꯛꯂꯤ ꯃꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯗ꯫ ꯄ꯭ꯔꯦꯝꯁꯨ ꯕ꯭ꯔꯣꯖꯦꯟꯅ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕꯗꯨꯗ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯅ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯈꯟ ꯃꯥꯁꯨ ꯂꯥꯛꯂꯤ꯫ ꯀꯩꯗꯧꯔꯦ ꯃꯃꯥ? ꯂꯩꯃ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ, ꯑꯍꯣꯏꯅ ꯑꯗꯨꯝ ꯍꯦꯟꯖꯤꯟꯅ ꯀꯞꯈꯠꯂꯛꯂꯤ꯫ ꯄ꯭ꯔꯦꯝ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨꯗ ꯊꯣꯏꯕꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤꯕ ꯐꯣꯟꯗꯨ ꯇꯥꯞ ꯃꯨꯜꯂꯗꯨꯅ ꯄꯋꯥꯔ ꯕꯇꯟꯗꯨ ꯐꯠ ꯅꯝꯂꯒ ꯌꯦꯡꯂꯤ꯫ ꯗꯥꯕꯨꯡ ꯍꯥꯏꯅ ꯁꯦꯞ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯊꯣꯏꯕꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯇꯧꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯔꯗꯨꯅ ꯄꯟꯊꯕ ꯇꯧꯗ ꯐꯣꯟꯗꯨ ꯂꯥꯎ ꯊꯥꯗꯣꯛꯂꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯌꯥꯝꯕꯣ, ꯌꯥꯝꯕꯣ! ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯅꯨꯄꯥꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯍꯤꯡꯗꯨꯗ꯫ ꯀꯅꯥꯁꯨ ꯂꯝꯕꯤꯗꯨꯗ ꯆꯠꯄ ꯅꯠꯇꯦ꯫ ꯃꯊꯟꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ, ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ, ꯍꯤꯡꯂꯤꯕ꯭ꯔꯥ, ꯁꯤꯔꯤꯕ꯭ꯔꯥ ꯋꯥꯈꯜ ꯑꯃ ꯊꯣꯛꯇ꯭ꯔꯦ꯫ ꯄ꯭ꯔꯦꯝꯁꯨ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯃꯥꯒꯤ ꯌꯥꯝꯕꯨꯡꯅ ꯈꯨꯝꯂꯛꯇꯕꯗꯨꯗ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯀꯧꯒꯅꯤ ꯈꯟ ꯃꯥꯁꯨ ꯀꯟꯅ ꯀꯧꯔꯤ꯫ ꯌꯥꯝꯕꯣ, ꯌꯥꯝꯕꯣ, ꯇꯥꯕ꯭ꯔꯣ? ꯌꯥꯝꯕꯣ, ꯑꯩꯅꯦ ꯄ꯭ꯔꯦꯝꯅꯦ ꯌꯥꯝꯕꯣ, ꯇꯥꯕ꯭ꯔꯣ? ꯀꯗꯥꯏ ꯌꯧꯔꯒꯦ? ꯊꯣꯏꯕꯒ ꯑꯩꯒꯅ ꯂꯧꯕ ꯂꯥꯛꯀꯦ, ꯃꯐꯝꯗꯣ ꯍꯥꯏꯔꯣ ꯌꯥꯝꯕꯣ꯫ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯊꯣꯏꯕꯁꯨ ꯋꯥꯈꯜꯗꯨ ꯈꯖꯤꯛ ꯂꯥꯛꯇꯨꯅ ꯄ꯭ꯔꯦꯝꯅ ꯀꯧꯔꯤꯗꯨꯗ ꯃꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯗꯥꯕꯨꯡ, ꯀꯥꯏꯗ ꯂꯩꯒꯦꯁꯦ ꯑꯝꯇ ꯈꯨꯝꯃꯛꯑꯣ꯫ ꯌꯥꯝꯕꯣ! ꯕ꯭ꯔꯣꯖꯦꯟꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯕ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ! ꯈꯣꯝꯕ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣꯅꯦ? ꯂꯩꯃꯗꯤ ꯐꯤꯆꯦꯅ ꯃꯆꯤꯟꯗꯨ ꯃꯦꯜꯂꯗꯨꯅ ꯀꯟꯅ ꯀꯞꯂꯤ, ꯋꯥ ꯂꯥꯡꯒ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯀꯥꯎꯔꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯃꯁꯨ ꯁꯨꯝ ꯈꯨꯝꯂꯛꯇꯕꯗꯨꯗꯗꯤ ꯆꯠꯂꯒ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯅꯔꯛꯂꯤ꯫ ꯊꯣꯏꯕꯅ ꯍꯥꯏꯕꯗꯒꯤ ꯃꯣꯏꯒꯤ ꯌꯨꯝꯗꯒꯤ ꯃꯤꯅꯤꯠ 35ꯃꯨꯛ ꯆꯠꯂꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯑꯣꯏꯒꯅꯤ꯫ ꯀꯩꯁꯨ ꯄꯪꯂꯥꯞ ꯂꯥꯞꯄ ꯃꯐꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯩ ꯀꯣꯜꯗꯨ ꯄꯥꯏꯅ ꯊꯣꯛꯂꯛꯄ ꯍꯧꯅꯔꯛꯂꯤ꯫ ꯂꯩꯃꯁꯨ ꯌꯥꯎꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ, ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒ ꯃꯥꯗꯤ ꯂꯩꯍꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯨꯃꯥꯡꯗ ꯕ꯭ꯔꯣꯖꯦꯟꯒ ꯄ꯭ꯔꯦꯝꯒꯅ ꯂꯦꯞꯇꯨꯅ ꯊꯣꯏꯕꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄ ꯉꯥꯏꯔꯤꯉꯩ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯌꯥꯝ ꯋꯥꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜꯗꯨꯗ ꯄ꯭ꯔꯦꯝ ꯊꯤꯟꯊꯕ ꯇꯧꯗ ꯄꯥꯈꯠꯅ ꯀꯧꯔꯛꯂꯤ꯫ ꯌꯥꯝꯕꯣ!
ꯏꯔꯦꯛꯈꯣꯝꯕꯗꯣ ꯉꯁꯥꯏ ꯀꯩꯀꯥꯟ ꯃꯥꯡꯂꯨꯕ ꯖꯥꯠꯅꯤ ꯒꯥꯔꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡꯗꯨꯗ ꯃꯀꯣꯛꯇꯨ ꯌꯩꯁꯤꯟꯈꯤꯕꯒꯤ ꯏ ꯈꯔꯁꯨ ꯊꯣꯛꯂꯤ ꯉꯁꯥꯏ ꯍꯣꯕꯦ ꯍꯣꯕꯦ ꯊꯧꯕꯅ ꯎꯈ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯒ ꯂꯂꯩꯕꯤꯗꯣ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯃꯁꯥ ꯄꯨꯝꯕꯗ ꯐꯛꯆꯤꯟꯗꯨꯅ ꯊꯧꯔꯛꯈꯤꯕ ꯑꯣꯏꯕꯒꯤ ꯒꯥꯔꯤꯒꯤ ꯁꯤꯠꯀꯤ ꯕꯦꯜ ꯐꯥꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯃꯀꯣꯛꯇꯨ ꯁ꯭ꯇꯤꯌꯔꯤꯡꯗ ꯉꯥꯊꯔꯝꯕꯗꯒꯤ ꯈꯖꯤꯛ ꯅꯣꯟꯈꯠꯂꯛꯇꯨꯅ ꯕ꯭ꯂꯨꯇꯨꯠ ꯁꯝꯕꯒꯤ ꯍꯧꯅ ꯇꯥꯔꯤꯕ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯏꯔꯤꯛꯈꯣꯝꯕ ꯌꯥꯝ ꯋꯥꯅ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯅꯤ ꯃꯁꯥꯗ ꯂꯣꯏꯅ ꯄꯨꯡꯁꯣꯟ ꯁꯣꯟꯊꯕꯒꯤ ꯆꯥꯅ ꯊꯛꯇꯕꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅ ꯋꯥꯅ ꯍꯥꯏꯔꯛꯄ ꯃꯥꯟꯕ ꯈꯣꯟꯊꯣꯛ ꯑꯃꯗ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯍꯩ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯈꯪꯗꯦ ꯕꯕꯥ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯤꯕ ꯊꯣꯏꯕꯗꯨ ꯇꯥꯅꯕ ꯕ꯭ꯔꯣꯖꯦꯟꯗꯨ ꯂꯥꯎꯔꯛꯂꯤ ꯊꯣꯏꯕ ꯊꯨꯔꯨꯅꯍꯦ ꯅꯪꯕꯣ ꯗꯥꯕꯨꯡ ꯈꯨꯝꯃꯛꯏꯅꯦꯍꯦ ꯍꯣꯕꯦ ꯍꯣꯕꯦ ꯑꯍꯨꯝꯗ ꯁꯨꯝ ꯂꯥꯛꯂꯤ ꯃꯤꯅꯤꯠ 10ꯃꯨꯛ ꯆꯪꯅꯤ ꯍꯥꯏꯅ ꯏꯔꯤꯛꯈꯣꯝꯕꯅ ꯍꯥꯏꯔꯛꯈꯤꯕ ꯃꯐꯝꯗꯣ ꯃꯣꯏꯅ ꯂꯥꯛꯄꯗ ꯃꯤꯅꯤꯠ 9ꯃꯨꯛꯇ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯅ ꯀꯩꯁꯨ ꯄꯪꯂꯥꯞ ꯂꯥꯞꯄꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯥꯝ ꯅꯛꯅ ꯒꯥꯔꯤ ꯑꯃ ꯔꯣꯗ ꯃꯦꯗꯦꯟꯗ ꯋꯥꯏꯁꯤꯟꯗꯨꯅ ꯊꯦꯠꯂꯒ ꯊꯣꯡꯅꯥꯝ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯤ ꯍꯧꯅꯔꯨꯕ ꯇꯧꯗ ꯑꯍꯨꯝꯗꯣ ꯒꯥꯔꯤ ꯍꯦꯛ ꯈꯥꯝꯃꯒ ꯐꯟ ꯐꯟ ꯆꯣꯡꯊꯅꯩ ꯃꯤꯀꯨꯞ ꯐꯥꯗꯦ ꯏꯔꯤꯛꯈꯣꯝꯕꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇꯨꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯁꯤꯟꯅꯈꯤ ꯃꯤꯔꯔꯗꯒꯤ ꯃꯀꯣꯛꯁꯤꯡꯗꯨ ꯂꯨꯛꯊꯗꯨꯅ ꯌꯦꯡꯂꯨꯕꯗ ꯏꯔꯤꯛꯈꯣꯝꯕꯗꯤ ꯃꯅꯨꯡꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ ꯕ꯭ꯔꯣꯖꯦꯟꯁꯨ ꯃꯆꯥ ꯂꯩꯔꯝꯗꯕꯗꯨꯗ ꯏꯈꯪ ꯈꯪꯅ ꯄꯥꯈꯠꯅ ꯀꯧꯔꯛꯂꯤ ꯏꯕꯨꯡꯉꯣ ꯈꯣꯝꯕ ꯗꯥꯕꯣꯡ ꯌꯥꯝꯕꯣ ꯃꯤꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅꯔꯤꯀꯥꯟꯁꯤꯗ ꯒꯥꯔꯤ ꯃꯅꯤꯡꯗꯩ ꯏꯂꯥꯏ ꯍꯦꯛ ꯂꯥꯏꯅ ꯇꯞꯅꯒ ꯈꯨꯝꯂꯛꯂꯤ ꯅꯨꯄꯥꯗꯨꯁꯨ ꯁꯤꯗ ꯂꯩꯌꯦ ꯍꯥ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯃꯣꯏ ꯑꯍꯨꯝꯃꯛ ꯄꯟꯊꯔꯨꯕ ꯇꯧꯗꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯁꯤꯜꯂꯤ ꯍꯩ ꯅꯪ ꯀꯩꯝ ꯇꯧꯗꯕ꯭ꯔꯥ ꯒꯥꯔꯤ ꯃꯅꯤꯡꯂꯣꯝꯗ ꯑꯁꯣꯛ ꯑꯀꯣꯏ ꯌꯦꯡꯂꯝꯂꯤꯕ ꯅꯨꯄꯥꯗꯣ ꯃꯄꯥꯒꯤ ꯋꯥꯗꯨꯅ ꯃꯥꯅ ꯄꯥꯈꯠꯇꯅꯕ ꯍꯥꯏꯗꯨꯅ ꯇꯞꯊꯔꯒ ꯍꯥꯏꯔꯛꯂꯤ ꯇꯧꯗ꯭ꯔꯦ ꯕꯕꯥ ꯁꯤꯗ ꯁꯣꯏꯁꯤꯗꯤ ꯗꯥꯕꯣꯡ ꯊꯣꯏꯕꯅ ꯏꯐꯤꯡ ꯐꯤꯡꯅ ꯃꯈꯨꯠꯀꯗꯨ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯌꯥꯝꯗꯣ ꯏꯔꯤꯛꯈꯣꯝꯕꯒꯤ ꯂꯥꯏꯕꯛꯇꯨꯗ ꯂꯣꯏꯅ ꯌꯦꯡꯂꯛꯂꯤ ꯏꯔꯤꯛꯈꯣꯝꯕꯁꯨ ꯃꯔꯥꯏꯕꯛꯇꯨꯗ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯜꯂꯗꯨꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯨꯝꯗꯣꯔꯛꯂꯤ ꯁꯤ ꯈꯛꯇꯅꯤ ꯁ꯭ꯇꯤꯌꯔꯤꯡꯗ ꯌꯩꯁꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯒꯥꯔꯤꯁꯤꯅ ꯀꯝꯗꯧꯕ ꯐꯤꯕꯝ ꯑꯁꯨꯛ ꯌꯥꯝ ꯊꯤꯔꯁꯤꯗꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯊꯧꯔꯛꯑꯁꯤ ꯕꯕꯥ ꯁꯤꯗ ꯊꯝꯃꯝꯕꯗꯨ ꯌꯥꯔꯔꯣꯏ ꯒꯥꯔꯤꯗꯣ ꯌꯦꯡꯉꯒ ꯊꯧꯔꯛꯄ ꯌꯥꯗ꯭ꯔꯃꯤ ꯅꯪꯕꯣ ꯍꯛꯆꯥꯡ ꯑꯇꯩ ꯑꯇꯩꯗꯤ ꯀꯩꯝ ꯁꯣꯛꯇꯕ꯭ꯔꯣ ꯁꯣꯛꯇ꯭ꯔꯤ ꯕꯕꯥ ꯁꯤ ꯈꯛꯇꯅꯤ ꯄ꯭ꯔꯦꯝꯗꯤ ꯋꯥꯔꯤꯒꯗꯨ ꯌꯥꯎꯁꯤꯜꯂꯛꯇꯅ ꯇꯨꯃꯤꯟ ꯁꯨꯠ ꯁꯨꯠꯀ ꯇꯧꯔꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯜꯂꯁꯤ ꯗꯥꯕꯣꯡ ꯀꯩꯅꯣ ꯀꯣꯛꯇꯨꯁꯨ ꯍꯤꯗꯥꯛ ꯍꯥꯞꯅꯕ ꯄ꯭ꯔꯦꯝꯗꯣ ꯍꯜꯂꯁꯤ ꯍꯥꯏꯅꯔꯛꯄꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯤ ꯌꯥꯝꯕ ꯃꯌꯥꯝꯗꯣ ꯄ꯭ꯔꯦꯝꯒꯤ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯇꯧꯅ ꯀꯧꯔꯛꯄ ꯈꯣꯟꯊꯣꯛꯇꯨꯗ ꯃꯉꯣꯟꯗ ꯂꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤ ꯈꯣꯟꯖꯦꯜ ꯈꯛꯇ ꯅꯠꯇꯦ ꯅꯤꯛꯂꯤꯕ ꯃꯁꯥ ꯄꯨꯝꯕꯁꯨ ꯅꯤꯛꯂꯤ ꯍꯥꯏꯕ ꯈꯪꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯤ ꯍꯥꯏꯗꯣꯛꯅꯤꯡꯕ ꯋꯥꯗꯣ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯏ ꯇꯩ ꯇꯩꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯏꯔꯤꯛꯈꯣꯝꯕꯒꯤ ꯃꯅꯥꯛꯇꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯈꯣꯡꯊꯥꯡꯗꯣ ꯊꯨꯅ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯍꯦꯛ ꯀꯣꯟꯁꯤꯟꯕꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯗꯨꯝ ꯀꯞꯈꯠꯂꯛꯂꯤ ꯌꯥꯝꯕꯣ ꯑꯩꯗꯤ ꯌꯥꯝꯕꯨꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯔꯦ ꯄ꯭ꯔꯦꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯤ ꯏꯔꯤꯛꯈꯣꯝꯕꯁꯨ ꯑꯩ ꯁꯣꯛꯇꯤ ꯄ꯭ꯔꯦꯝ ꯍꯟꯅꯕ ꯇꯧꯔꯁꯤꯁꯦ ꯕ꯭ꯔꯣꯖꯦꯟꯁꯨ ꯑꯍꯤꯡꯗꯨꯗ ꯂꯝꯕꯤꯒ ꯑꯣꯏꯁꯜꯂꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯊꯦꯝꯂꯛꯂꯤ ꯍꯩ ꯀꯞꯇꯅ ꯂꯩꯔꯅꯨꯁꯦ ꯌꯨꯝ ꯍꯟꯁꯤꯁꯦ ꯂꯥꯎ ꯃꯌꯥꯝ ꯂꯥꯛꯅꯔꯣꯀꯣ ꯊꯣꯏꯕ ꯅꯪꯅ ꯗꯥꯕꯨꯡꯒꯤ ꯒꯥꯔꯤꯁꯦ ꯊꯧꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯥꯅꯤ ꯕꯕꯥ ꯃꯄꯥꯟ ꯈꯛꯇ ꯁꯣꯛꯄꯅꯤ ꯌꯨꯝ ꯐꯥꯎꯕꯗꯤ ꯎꯆꯤꯟ ꯍꯜꯂꯛꯂꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤꯡꯗꯣ ꯊꯣꯏꯕꯅ ꯒꯥꯔꯤ ꯑꯀꯣꯞꯄꯗꯨꯃ ꯊꯧꯔꯦ ꯑꯗꯨꯒ ꯏꯔꯤꯛꯈꯣꯝꯕꯒ ꯄ꯭ꯔꯦꯝꯒ ꯕ꯭ꯔꯣꯖꯦꯟꯒ ꯑꯃꯅ ꯒꯥꯔꯤ ꯑꯃꯗ ꯂꯥꯛꯂꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯂꯩꯃꯗꯣ ꯑꯉꯥꯡꯗꯨ ꯄꯝꯃꯒ ꯁꯨꯃꯥꯡꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯨꯡ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯗꯨꯗꯗꯤ ꯂꯂꯩꯕꯤ ꯊꯤꯜꯂꯨꯕꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨꯃꯁꯨ ꯏꯔꯤꯛꯈꯣꯝꯕꯅ ꯍꯥꯏꯔꯛꯇ꯭ꯔꯤ ꯊꯧꯕꯁꯨ ꯁꯥꯎꯕ ꯐꯔꯦ ꯑꯌꯨꯛꯇꯨ ꯃꯥꯅ ꯊꯕꯛ ꯊꯣꯛꯂꯛꯑꯝꯗꯥꯏꯗ ꯀꯨꯟꯖꯣꯗꯨ ꯃꯆꯥꯗ ꯋꯥꯔꯤ ꯍꯧꯔꯛꯂꯤ ꯉꯔꯥꯡꯒꯤꯗꯨ ꯀꯗꯥꯏꯗ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯅꯪ ꯍꯜꯂꯛꯄꯒꯗꯨ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯍꯤꯗꯥꯛ ꯆꯥꯁꯤꯟꯕꯗꯨꯗ ꯄꯨꯟꯊꯈ꯭ꯔ ꯃꯥꯜꯂꯤꯅꯦꯗꯣ ꯊꯧꯕꯁꯨ ꯃꯄꯥꯅ ꯆꯤꯡꯅꯗꯅꯕ ꯈꯟ ꯁꯠ ꯈꯨꯝꯂꯛꯂꯤ ꯑꯉꯥꯡ ꯅꯥꯏꯌꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ ꯑꯩꯒ ꯍꯜꯂꯛꯃꯤꯟꯅꯔꯦ ꯕꯕꯥ ꯑꯗꯣ ꯊꯦꯡꯉꯦ ꯈꯪꯉꯗꯤ ꯁꯤꯗ ꯀꯣꯛ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯅꯦ ꯅꯪꯕꯣ ꯆꯍꯤꯒꯤ ꯎꯁꯣꯞꯁꯨ ꯂꯣꯏꯔꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯀꯣꯛ ꯄꯨꯔꯛꯀꯗꯧꯅꯤꯅꯦ ꯃꯇꯥꯡ ꯍꯦꯛ ꯆꯞ ꯆꯥꯕ ꯑꯃ ꯂꯩꯅ ꯃꯥꯡꯍꯜꯂꯤꯗ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯅꯨꯄꯥꯗꯣ ꯉꯔꯥꯡ ꯁꯥꯎꯕꯒꯤ ꯁꯥꯎꯕ ꯑꯗꯨꯝ ꯁꯥꯎꯖꯤꯟꯅꯔꯒ ꯃꯌꯨꯝ ꯐꯥꯎꯕ ꯄꯨꯔꯛꯑꯃꯁꯨꯅ ꯍꯧꯖꯤꯛꯇ ꯅꯤꯟꯗꯥ ꯇꯧꯔꯛꯂꯤ ꯑꯁ ꯕꯕꯥꯁꯨ ꯉꯔꯥꯡꯅ ꯍꯥꯏꯔꯛꯀꯦꯗꯤ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯏꯗꯨ ꯀꯔꯤꯒꯤꯅꯣ ꯑꯁ ꯒ꯭ꯌꯥꯟ ꯃꯦꯝ ꯇꯥꯗꯦꯗ ꯑꯩꯈꯣꯏ ꯕꯕꯥꯁꯨ
ꯃꯈꯨꯠ ꯑꯅꯤꯃꯛꯇꯨ ꯃꯀꯣꯛꯇꯒ ꯍꯥꯞꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯃꯆꯥꯒꯤ ꯁꯧꯒ꯭ꯔꯣꯡ ꯇꯧꯕ ꯋꯥꯗꯨꯗ ꯃꯄꯥꯗꯨꯁꯨ ꯑꯃꯨꯛꯀ ꯍꯥꯏꯖꯤꯜꯂꯛꯂꯤ. ꯄꯪꯈ꯭ꯔꯦꯗ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯀꯣ. ꯑꯩꯅ ꯅꯃꯥ ꯆꯦꯜꯂꯛꯄꯒꯨꯝ ꯅꯪꯁꯨ ꯑꯉꯥꯡꯗꯣ ꯌꯦꯟꯕꯤꯅ ꯌꯦꯅꯥꯎ ꯆꯦꯟꯕꯒꯨꯝꯅ ꯆꯦꯜꯂꯛꯀꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ. ꯌꯥꯍꯧꯔꯛꯄꯗꯒꯗꯣ ꯏꯃꯧꯅ ꯕꯕꯥ ꯆꯥ ꯂꯣꯏꯔꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯇꯨꯝꯊꯔꯝꯗꯥꯏꯒꯗꯣ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯃꯣꯟꯗꯥ ꯑꯝꯗ ꯂꯩꯔꯝꯕꯅꯤꯅꯦ. ꯂꯣꯏꯅ ꯍꯦꯛ ꯀꯥꯏꯍꯜꯂꯤꯗ. ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯄꯪꯃꯜꯂꯤ ꯍꯥꯏꯁꯤꯅꯤ. ꯌꯥꯝ ꯊꯤꯅ ꯄꯪꯃꯜꯂꯤ. ꯑꯩꯒꯤ ꯏꯆꯥꯒ ꯃꯥꯟꯗꯦꯀꯣ ꯏꯕꯣ. ꯑꯁ ꯕꯕꯥꯅ ꯃꯔꯣꯜ ꯑꯃ. ꯉꯔꯥꯡꯒꯤ ꯗ꯭ꯔꯤꯁ ꯑꯗꯨꯗ ꯀꯥꯏꯗꯩ ꯆꯦꯟꯕꯒꯤ ꯋꯥꯈꯜꯒ ꯂꯩꯕꯅꯣ. ꯃꯌꯨꯝꯗ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯇꯞ ꯇꯥꯒꯩ ꯐꯨꯊꯒꯦꯅꯅꯤ ꯑꯩꯅ ꯈꯜꯂꯒ ꯍꯜꯂꯛꯏꯗꯣ. ꯋꯥ ꯉꯥꯡꯅꯤꯡꯗꯦ. ꯑꯩ ꯊꯣꯛꯑꯦ. ꯃꯅꯝ ꯅꯝꯕꯤꯔꯣ ꯕꯕꯥ. ꯃꯀꯣꯛ ꯑꯗꯨ ꯄꯥꯛꯊꯔꯛꯇꯨꯅ ꯃꯈꯨꯠꯀꯗꯨ ꯁꯠ ꯊꯥꯡꯖꯤꯜꯂꯛꯂꯤ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯛꯇ. ꯀꯣꯟꯖꯣꯁꯨ ꯄꯟꯊꯗꯅ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯝꯂꯒ ꯃꯌꯥꯅ ꯃꯈꯨꯠꯇꯣ ꯑꯃꯨꯛꯀ ꯀꯛꯆꯤꯛꯄꯤꯔꯤ. ꯆꯠꯂꯣ ꯑꯄꯪꯁꯤꯗꯤ. ꯊꯧꯕꯁꯨ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯐꯦꯠꯀ ꯍꯥꯏꯖꯤꯜꯂꯝꯗꯨꯅ ꯁꯧꯔꯞꯀ ꯊꯣꯛꯈꯤ. ꯃꯇꯧ ꯑꯃꯅꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ. ꯃꯄꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦꯗꯨꯅꯤ. ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯂꯒ ꯂꯂꯩꯕꯤ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯕꯒ ꯁꯠ ꯈꯥꯝꯂꯤ. ꯍꯥꯟꯅꯅ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯝꯂꯤ ꯉꯁꯤꯗꯤ ꯅꯨꯄꯤꯗꯣ. ꯉꯔꯥꯡ ꯈꯔ ꯀꯞꯄꯨꯕꯒ ꯇꯨꯝꯗꯕꯒ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ. ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯏꯄꯣꯝ ꯄꯣꯝꯂꯒ ꯂꯦꯞꯂꯝꯂꯤꯕꯗꯣ. ꯍꯟꯅ ꯌꯦꯡꯂꯨꯕꯗꯧꯗ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯂꯥꯝꯗꯨꯅ ꯍꯥꯡꯗꯣꯔꯛꯂꯒ ꯂꯂꯩꯕꯤꯕꯨ ꯀꯥꯈꯠꯍꯜꯂꯛꯂꯤ. ꯉꯔꯥꯡꯗꯒꯤ ꯈꯔ ꯀꯤꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤ. ꯑꯄꯥꯝꯗ ꯍꯥꯏꯕꯒ ꯀꯤꯖꯔꯕꯅꯤ. ꯇꯨꯃꯤꯟ ꯒꯥꯔꯤꯗ ꯀꯥꯔꯛꯇꯨꯅ ꯐꯝꯂꯤꯗꯨꯅ ꯂꯣꯏꯔꯦ. ꯋꯥ ꯑꯃꯠꯇ ꯃꯆꯤꯟꯅ ꯊꯣꯛꯅ ꯉꯥꯡꯂꯛꯇꯦ. ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯛꯇꯦ ꯉꯁꯤꯗꯤ. ꯍꯥꯟꯅꯗꯤ ꯒꯥꯔꯤꯗ ꯍꯦꯛ ꯀꯥꯔꯛꯄꯒ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯇꯥ ꯊꯧꯕ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦꯅ ꯃꯪ ꯊꯥꯕꯅꯤ. ꯉꯁꯤꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯔꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯆꯤꯝꯕꯥꯜꯗꯣ. ꯈꯔꯒ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯄꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯐꯥꯎꯈ꯭ꯔꯦ. ꯃꯇꯥ ꯑꯃꯅꯤ ꯅꯨꯄꯥ ꯃꯥꯁꯨ ꯁꯥꯊꯤꯕ ꯃꯇꯧꯗꯨꯗ ꯑꯁꯣꯟꯕꯤ ꯅꯨꯄꯤꯗꯨꯗ ꯃꯇꯤꯡ ꯐꯨꯗꯣꯛꯇꯨꯅ ꯎꯠꯂꯒꯤ ꯃꯇꯥꯒꯨꯝ ꯎꯠꯂꯤꯕ꯭ꯔꯥ ꯃꯥꯁꯨ ꯍꯣꯏꯅꯤ ꯃꯥꯏꯅꯤꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦ. ꯈꯔ ꯁꯥꯡꯅ ꯊꯧꯔꯛꯂꯤꯀꯥꯟꯗꯨꯗ ꯋꯥꯍꯧꯗꯣꯛ ꯑꯃꯠꯇ ꯌꯥꯎꯗ ꯅꯨꯄꯥ ꯃꯥꯅ ꯁꯠ ꯍꯥꯏꯖꯤꯜꯂꯛꯂꯤ. ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯂꯦ? ꯋꯥ ꯁꯨꯛꯉꯥꯡ ꯉꯥꯡꯉꯝꯗꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ. ꯀꯔꯤ ꯈꯨꯝꯅꯤ ꯈꯪꯗꯕꯩ ꯏꯈꯪ ꯈꯪꯅ ꯍꯥꯏꯗꯣꯛꯂꯨꯔꯤꯕ ꯋꯥꯗꯨꯗ ꯃꯃꯥꯏꯒ ꯁꯨꯞꯆꯤꯟꯗꯨꯅ ꯃꯌꯥꯅ ꯃꯔꯩꯒꯗꯣ ꯈꯖꯤꯛ ꯆꯤꯛꯂꯗꯨꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ. 5. ꯊꯧꯕꯗꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯃꯃꯤꯠꯇꯨꯅ ꯃꯃꯥꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ. ꯆꯥꯛꯇꯤ? ꯆꯥꯔꯛꯏ. ꯉꯁꯤꯗꯤ ꯕꯦꯛ ꯌꯥꯎꯔꯛꯇꯦꯅ? ꯀꯥꯎꯔꯝꯃꯤ. ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯈꯤꯗ꯭ꯔꯦ. ꯃꯗꯨꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯋꯥꯍꯪꯁꯨ ꯄꯥꯎꯈꯨꯝꯁꯨ ꯑꯅꯤꯃꯛꯀꯤ ꯄꯟꯊꯨꯡꯐꯝꯗꯨ ꯃꯐꯝꯗꯨꯗ ꯑꯣꯏꯍꯟꯈ꯭ꯔꯦ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯨꯅ ꯅꯨꯄꯥ ꯃꯥꯅ ꯈꯪꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯀꯧꯔꯝꯃꯤ ꯍꯥꯏꯔꯤꯕꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯨꯀꯥꯎꯅꯣꯒ ꯑꯝꯇ ꯃꯈꯥ ꯆꯠꯊꯔꯛꯇ꯭ꯔꯤ. ꯉꯍꯥꯟ ꯃꯈꯩ ꯑꯣꯏꯔꯕꯗꯤ ꯀꯩꯒꯤ ꯀꯩꯗꯧꯕꯒꯤ ꯀꯃꯥꯏꯅ ꯁꯣꯏꯗꯅ ꯍꯪꯉꯛꯀꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯪꯂꯨꯗ꯭ꯔꯦ. ꯌꯨꯝꯗ ꯀꯥꯎꯔꯝꯕ ꯃꯥꯟꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯃꯥꯁꯨ. ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯂꯂꯩꯕꯤꯒꯤ ꯊꯕꯛ ꯃꯐꯝꯗ ꯌꯧꯔꯦ. ꯍꯥꯟꯅꯒꯨꯝ ꯄ꯭ꯔꯦꯝꯅ ꯒꯦꯠꯇꯣ ꯍꯥꯡꯗꯣꯔꯛꯂꯤ. ꯉꯁꯤꯗꯤ ꯊꯕꯛ ꯂꯥꯛꯏꯕꯗꯣ ꯃꯇꯝ ꯈꯖꯤꯛ ꯊꯦꯡꯉꯕꯅꯤ. ꯃꯥꯅ ꯃꯅꯨꯡ ꯆꯪꯂꯛꯄꯗꯨꯗ ꯏꯔꯤꯛ ꯈꯣꯝꯕꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯔꯦ. ꯂꯥꯏꯕꯛꯇ ꯑꯁꯣꯛꯄꯒꯤ ꯕꯦꯟꯗꯦꯖꯅ ꯌꯦꯠꯂꯤꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯟꯅ ꯍꯪꯅꯤꯡꯕ ꯑꯃ ꯊꯃꯣꯏꯗꯨꯗ ꯐꯥꯎꯔꯛꯄꯒꯨꯝꯅ ꯇꯧꯔꯤ. ꯉꯔꯥꯡ ꯃꯥ ꯊꯤꯟꯕ ꯊꯣꯛꯂꯛꯄꯗꯗꯤ ꯗꯥꯛꯇꯨ ꯂꯩꯍꯧꯗꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯝꯅ ꯋꯥꯈꯜꯁꯤ ꯈꯟꯅ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯍꯦꯛ ꯇꯨꯁꯤꯟꯒꯦ ꯇꯧꯏ. ꯗꯥꯔꯤ ꯀꯨꯝꯊꯔꯛꯑꯝꯕ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯍꯥꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯂꯩꯕꯤꯕꯨ ꯑꯣꯛꯂꯤ. ꯏꯃꯥ! ꯃꯇꯨꯡꯗ ꯁꯣꯠ ꯏꯟꯅꯔꯛꯂꯝꯕ ꯄ꯭ꯔꯦꯝꯁꯨ ꯍꯥꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩ. ꯂꯂꯩꯕꯤꯁꯨ ꯇꯔꯪ ꯑꯃ ꯆꯠꯈ꯭ꯔꯦ. ꯋꯥꯈꯜꯗꯨꯅ ꯀꯥꯏꯗꯩ ꯂꯝꯁꯤꯟꯗꯨꯅ ꯀꯟꯅ ꯈꯜꯂꯤꯉꯩ ꯈꯣꯡꯐꯝ ꯍꯦꯛ ꯆꯥꯍꯧꯗꯗꯨꯅ ꯁꯥꯊꯤꯈ꯭ꯔꯕ ꯅꯨꯄꯥꯗꯨꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯗ ꯉꯥꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯂꯤ ꯅꯨꯄꯤꯗꯣ. ꯏꯔꯤꯛ ꯈꯣꯝꯕꯗꯨꯁꯨ ꯌꯦꯡꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯈꯔ ꯁꯨꯞꯆꯤꯟ ꯃꯆꯤꯟꯒꯗꯨ ꯆꯤꯛꯁꯜꯂꯗꯨꯅ ꯏꯀꯥꯏꯕ ꯀꯟꯅ ꯈꯥꯡꯂꯤ.